Good morning. Ngasi sagun se numit ko sagun se numit ki card ki message apede minute se adu sagun se numit number hamba da ko number se 25 lere aduga color da na hangapan gumba kai gumba da minus season abi be ko hadi sagun se numit ki se yellow color gumba da minus season abi number da na 25 lere aduga chak thok ma da na khoi hangapan machu gi pot ama heta heta ko machu ni khangde admai taroga happy be ko change chu mata maming gi oina haide mayam machu hapsan bana ta change chu budu da ko adu duma to be yar ko aduga hadi 10 portal ko 10 portal gi nahan video hapkim adu du phak to ga haipetang yeng biro ko hadi ai na hadi sum matam nongmagi ngasi go na hadi apha matam gumba sida admaina gumba ibiba ngasai gi 10 ga minute 10 du da hadi iba pangthok ngamdre na khala se taraga di ngasi gi sum pi riba matam sida haipetang admaina gumba to wiba ado ani rak iba pharak tai ko le har ko yawe ko adu du na hadi amuka tang tangai padraga di amuka tang du da hai tar ko wish to 10 rak gumba admaina ibiba aina ningiba aina pamya poto adu gi matang du da ko adu sile ko ahamba card sida leire aduga ani shuba card sida leire aduga ahum suba card sile ko hari first card second card and third card first card khan banga yenga se ko ahamba khan banga gi oina lai se kaino aduga ahamba khan banga gi oina first card ki message se kaino ko khitang haidi environment se khara kaino tawraga le ko ngasi se toxic oina oibodo oina oi ko haidi akoi bagi energies amaga yana daba khona daba admai taroga lakpado ko sisina aham bagi competitions ka me amma lei bodo maka yengchan na ba khocha na ba adum mana thanba oina oibo taraga sida su sida khanbiyo ko aina mai pakte ade aina ngamde ade haina khalaga admai hotna biyo ko aduga haidi khana ba chaina ba khotpa adum ba mayam dai di khitanga avoid to ko number 2 sina mo leina ko confident leina cha lo na thongna leyo aina cha toriba aina pangthok toriba thabak sida haitara ko pangan thongna leina admai na haitara ko thongna leina tawona hairi ba silai se ko sisina ko gi number 2 gi ni ko hadi sida leino ko hadi manung da leiri banga sai ki khoi isai thanda hadi manung sida ningjing mangjing na bani khangde worries me amma le basu yawi tana ko hadi oidrane na traga ngamgadrane ngamoidrane kaina admaina sum khanbado adunga sai inner worries manung da leiri ba ko liba mayam do loina mak thadu oga ko sida lai se angkha hai kano to wan hai ko sida hadi confident layo aina chatoriba aina tawdoriba pa poto thongna leina tawbiyo on hai ko se number 3 ko number 3 sina muslet investment a chobogum badi tawgono ko ngasi gena paisa nung chapi thok ko to pa dum badi tawgono aduga amadi leina ko suda aina khanba aina ningi ba pau aina ningi ba pot har sina ko sida admai tora ko dum adugum badi lakpadi ko pau nungai bagum baga su lakpe ko ara apada gi admaina chatpa khotpa su pi ko hadi lam chatpa ni khangde amani khangde chathok khotok pa admai tora ko su lakko su yauri ko adu sina ko gi card ki message le ko timing sina ki pung manga ga minute 10 dena taru ka minute 35 phang lere adagi mapan ga minute 30 to dena pung ama ga minute 50 taru phang lere ko adagi pung ahum ga minute 13 dagi na nungdangi 3 ka minute 50 taru phang lere ko adagi mu 13 ga minute ama dagi na 12 ga minute 32 phang lere ko adagi pung ani ga minute 3 dagi na pung manga ga minute 10 phang lere ko sisina khoi gi ngasi gi oina afaba timing ko adu sida lere khoi gi ngasi gi oina daily card message me am adu 10 portal gi shoy dana topiro ko ma'am thank you